IT rota thamliba athingba handokpiyo haina Kuki CSO singna appeal torokli Naga ichilinaw singna Imphal Tamenglong Road IT rota chathok jasin tawbada athingba thamliba se handokpiyo Kuki amari Naga community anigi marakta leiriba nungainadaba amadi thajanadaba sing asi koknaba wari sanatuna hanagam nungsi chanana leiminase haina Tuilang area Kuki CSO coordinating media cell na appeal torokli committee asna thadorpa cherol amana hai lup asi gi ngasi mifam ama pangthoktuna Tuilang area da hojik oiba phibam sing maru oina micham yangi chathok chasinda apanba athingba leiriba kaya asina maram oiduna healthcare da chawna khudong chadaba mayok naragliba amadi atai humanitarian ga mari lainaba awaba mayok nariba singe matangna kopna khanaki hairi Naga amasu Kuki community anige marakta Chahi kaya gi mamangdagi nungsi chanana amaga mateng pangnaduna lakpagi social interaction amasung marumapang oibagi asiatpa mari lerakhibagi mayek sengnaba puwari leidi maram asina hawjik oiriba phibam asi ingtapa amadi mahusagi punsida hanjelaknaba honabada community ani asige marakta hana leinaramba nungsi chanaba thajanaba adu amuk hana semgapa mathau tai Naga amasung Kuki community anige marakta makhatana ungkhatnabagi mahut nakal animaki marakta wari sanaduna amana amabu ikai khumnaba utnaba daita leinaba thabak tawminaba amasung amuk hanna punsinba asina leidiba phibam asigi kokhanba ngamgani haibasi committee asigi achetpa thajabani haiba wafam su thamlakpaga lunana responsible CSO singi mathau dangdi micham miyamgi welfare dignity safety amadi miyoibagi basic right ching adubu safeguard tawba haibasini mathaki wafam sing asi khallaga amadi miyamgi interest Imphal Tamenglong rambi paringda operate tawriba Naga civil society organization singna humanitarian ground da khudakta lambi asida chathok jasin tawbada athingba thamliba se handokpiyo ana layengka mari leinaba singda athingba pibidana chatpa yahanbiyo medical personnel sing healthcare workers sing amadi medical service ka mari leinaba gari sing athingba pibigano hairi community ani ke marakta leiriba nungainadaba thajanadaba si koknaba Kuki community gi mari leinaba stockholder sing CSO singa proper channel amada wari sanatuna mahusagi punsida hanjilakna bahonabada mapung phana mateng pangbiyo haina su Tuilang area Kuki CSO coordinating media cell gi serol sin makhatana appeal tawrakli